frame yam kaino met yam nare phone yeng bai ko ai tum hau tanga ida tum rai phajan ado leibagi tips khara haijage ko leiba matamda original khudimak loi lebiyo yumda yon boy tadi pot khudimak je original na dum loi hangbiyo display original oi plan display nakli oi pate ko kande dum original nakli je dum khenam ne dum khang ne adum hayo seng na dum oram ya fudak wari bo adagi camera original la yengbiyo battery original la da dum hangbiyo dum khang ni lai na ko ado original dum hangbiyo ba chana da si kari ya CG di samna have the kai have no CG samna da di wari yo ain thain lei matam se lupa lising try bal ka nam pi lei ne ko 16GB ro se lo pol loi phai the nakli fingerprint ne se ya da bam ta tu pi na lei da lai du ya da han do ko sin video nam siang ro ne han jan nong hai la ko si 6s plus ni da ko si 2018 lei ne ada in ha di si je kai no kai hai to nai da si fingerprint si ya ram da ko si je yaram da display jo original nakli waram ba ko adagi CD ram yeng bang khangani aduga noi si thadau radi sira ngang khandam leble mai dub ta na si keno yadre ba camera se camera du jo keno matum man taw na photo na matam da black spot am thoe photo na ma kan ko sai ju ui ram yeng ba kan da to ko no taw na hanong thada da na ji focus yadre ba auto focus yadre ba focus taw sunga ya gidre phone do 거기 에다나 포커스 야리브라 코리브라 가이나 이행가 동니 프렌드 시 CD 호지 시 포커스 야리브 거 포커스 야리네 가만히 강내가 시 만나 좀 그놈 저도 시 포커스 지 블러 잘리잖아 somda muktaw si focus yam ularo yare si focus yare ni focus adaga di dum suneng leng na dum laida dam ne ba tugi wane do si focus yare bra kai yare adragi battery yang view battery siri yamna sidar bani ko ai 80 dele namdagi chahi ani jira si 70 te lakh re ba do phana ko jali ba si game ga sana pe ko ina te battery yang view si nine mo tan lai ba ne ayam khang ai ba chau na chin kano thang fupa lakh ne wari ba jala se adune kai si ai ngang se kano gini ado si marketplace to Facebook marketplace to yoni oilex to yoni ram mayang na yom ba sai gi yum thana bi thana aman bai wari ni ko aman bai lai bene ahan ma lai ha bene te si ahan ma thom na samna 64GB di 16GB ga 64GB ga 128GB ga thom na ma 32GB ko na mar da yaw tholo ko ne ba 32GB no pro to no boy ne ru chamane ram lai bi pro 100 han ba ju phang ne dum sai de lupa lising 64GB da na pra 100 han bada use oraga chune pra 100 on bada lupa lising trang ada phange aro lising tra da jurum oilex ta phangna be 16GB ko tara pi hayu kano yare tara ya si samna ha da mi tara pi ge de dum ni pan pi jo dum yon thogani ado ikero yolo in siam nung si ai pon aman mo ko yon thok te license bada ne di wari do friend ado live tips aro cha display dum khangbi ba dum hang ba mai dei ma cha han ta bu ko no wachi ba yen tong na no si display sim ram tang ajan battery na han chelu gen hang lupa si lising mari pi o battery sin ba si ji na battery je sin ge have na apple gi da 3 months warranty 3 months ko lo si yar battery je pithom de replace ta buda si battery je pithom ge have na kai ha ba lising mari pi de ba na kai dok de ba de dukan am de gi nakli ma ha pa je original ha pa je mo je warranty phang ya phang lo ya wari bu ne ha je ko ado lai ge ri si 16GB ga ai wa kan ri ai na tran kano da tran pan lai ge ha je na ho ji ta bu ge si ga ani si gi wari wan taw lai tip sai dok si ya ri ba yang bio ha na si register taw ba da no iPhone sina bo ta dem hai ra ni si chang ga dum fingerprint ya de do video je am sang da sang ga dum sang ja na sita sai di taw ne si tàu gan de to si rit tàu na si ke no ha pe ne finger si wina ha to finger to wina ngal le je na 8 finger pin ya ri ba yang bi number 1 ko se to si ya ri ba yang bi ba sa number ma tam da ko wari ni ai ne expand ni ai loi ta ge ne ko friend si em lai re ta sai di le re ko si da face sai di du la yaw de adagi si gi khoi si je nakli oi ta de na si da display din nakli ta si ya roi ba si 3D ta si ya roi ba kana tang e ba display dan sing tara hen pin display din ni tang si 3D ta ko ko hai khangau din khangam mani si iPhone 10 ji wai na 6s plus i wari ngai si September 2015 thok ni si display si le ko
ꯍꯣꯝ ꯕꯇꯟꯁꯦ ꯗꯤꯁꯄ꯭ꯂꯦꯁꯤꯒ ꯄꯨꯂꯞ ꯂꯥꯛꯀꯅꯤ ꯁꯤ ꯄꯦꯅꯦꯜꯁꯦ ꯌꯥꯝ ꯇꯥꯡꯉꯦꯕ ꯁꯤ ꯑꯣꯔꯤꯖꯤꯅꯦꯜ ꯅꯀꯂꯤꯗꯗꯤ ꯌꯥꯝ ꯍꯣꯡꯉꯦ ꯁ꯭ꯋꯥꯏꯗꯗꯤ ꯌꯥꯝ ꯗꯦꯜꯂꯤꯗꯗꯤ ꯌꯥꯝ ꯍꯣꯡꯅꯕ ꯐꯪꯉꯦ ꯑꯗꯣ ꯃꯅꯤꯄꯨꯔꯗꯁꯨ ꯍꯣꯡꯉꯝꯒꯅꯤ ꯁꯤ ꯕꯜꯛꯇ ꯂꯩꯒꯦꯗꯤ ꯁꯤ 9,900ꯒ ꯄꯤꯔꯝꯒꯅꯤ ꯁ꯭ꯋꯥꯏꯗ ꯃꯌꯥꯝ ꯐꯣꯔꯦꯟꯗꯒꯤ ꯐꯣꯟ ꯊꯣꯔꯛꯄ ꯃꯌꯥꯝ 10-30 ꯂꯩꯒꯦꯗꯤꯅꯦ ꯁꯤ 8,000-9,000ꯗ ꯐꯪꯉꯝꯒꯅꯤ ꯋꯥꯈꯟꯗ ꯍꯣꯏ ꯑꯗꯨ ꯃꯥꯅ ꯑꯃꯨꯛ 12,000ꯗ ꯌꯣꯜꯂ ꯃꯥꯁꯨ ꯁꯦꯟꯗꯣꯡ ꯈꯔ ꯆꯥꯗꯗꯤ ꯀꯔꯤ ꯀꯃꯥꯏꯅ ꯌꯣꯟꯗꯣꯔꯤꯒꯦ ꯅꯠꯇ꯭ꯔꯥ ꯁꯦꯟꯗꯣꯡ ꯈꯔ ꯇꯧꯗꯗꯤ ꯕꯣꯗꯤꯒꯗꯤ ꯎꯠꯇ꯭ꯔꯁꯨ ꯌꯥꯅ ꯎꯅ ꯂꯩꯔꯝ ꯅꯠꯇ꯭ꯔꯣ ꯀꯩꯗꯧꯕ ꯍꯥꯏꯅ ꯎꯠꯂꯣ ꯍꯥꯏꯔꯣ ꯁꯤ ꯕꯣꯗꯤ ꯐꯠꯇꯕ ꯃꯩ ꯂꯦꯡꯗꯦ ꯑꯩꯁꯦ ꯌꯥꯝ ꯈꯣꯠꯄꯅꯦ ꯅꯣꯡꯇꯕꯨ ꯍꯥꯡꯗꯣꯛꯇꯦ ꯑꯩ ꯅꯣꯡꯇ ꯁꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯗꯦꯕ ꯑꯗꯣ ꯑꯩꯒꯤꯁꯤ ꯃꯩ ꯑꯍꯥꯟꯕ ꯃꯄꯨꯗꯨꯅꯅꯦ ꯌꯥꯝ ꯊꯥꯗꯔꯨꯕꯖꯥꯠꯅꯦ ꯑꯗꯣ ꯐꯣꯟꯁꯦ ꯀꯩꯁꯨ ꯇꯧꯗꯦ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏ ꯀꯣꯞꯁꯟꯕ ꯈꯣꯠꯆꯟꯕ ꯌꯥꯝ ꯌꯥꯎꯋꯦꯕ ꯐꯣꯟꯁꯤꯗꯗꯤ ꯀꯩꯝ ꯇꯧꯗꯦꯕ ꯁꯤꯁꯤ ꯀꯣꯞꯁꯟꯕ ꯌꯥꯎꯕꯒ ꯍꯥꯏꯇꯥꯔꯦ ꯈꯪꯕ꯭ꯔꯥ ꯐꯅꯌꯥꯝ ꯊꯥꯗꯧꯔ ꯃꯥꯜꯂꯦ ꯐꯅꯌꯥꯝꯁꯨ ꯈꯣꯠꯂꯦꯕ ꯑꯗꯨ ꯅꯣꯡꯇ ꯑꯩ ꯁꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯕꯁꯨ ꯅꯠꯇꯦꯗꯅ ꯑꯗꯨꯗꯨꯁꯤ ꯑꯩ ꯑꯃ ꯍꯥꯟꯅ ꯂꯩꯔꯝꯕꯗꯣ ꯕꯣꯗꯤ ꯈꯨꯐꯕꯅꯤ ꯕꯣꯗꯤꯁꯤꯕꯨꯗꯤ ꯁꯤꯟꯕꯗ ꯅꯀꯂꯤ ꯑꯣꯏꯔꯁꯨ ꯐꯅꯌꯥꯝ ꯊꯣꯡꯕꯅꯤ ꯁꯤ ꯕꯣꯗꯤꯁꯤ ꯈꯣꯠꯂꯤꯁꯦ ꯑꯩ ꯅꯣꯡꯇ ꯁꯤꯖꯤꯟꯅꯕ ꯅꯠꯇꯦ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯤꯖꯤꯟꯅꯩꯕ ꯑꯩ ꯁꯨꯝꯕ ꯀꯦꯁꯅꯦ 10 ꯍꯦꯟꯅ ꯂꯩꯔꯝꯕꯅꯤ ꯐꯅꯌꯥꯝ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯁꯤꯁꯦ ꯈꯪꯉꯦꯀꯣ ꯁꯤ ꯐꯣꯟꯁꯦ ꯅꯣꯏ ꯀꯌꯥꯝ ꯀꯟꯒꯦꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯚꯤꯗꯤꯑꯣ ꯌꯥꯝ ꯌꯥꯎꯕꯅꯦ ꯁꯨꯃꯥꯏꯅ ꯗꯨꯝ ꯊꯥꯗꯕ ꯅꯣꯏ ꯌꯦꯡꯉꯨ ꯀꯌꯥꯝ ꯀꯥꯏꯒꯦꯗꯣ ꯑꯗꯨ ꯂꯩꯔꯦ ꯁꯤ ꯌꯥꯝ ꯈꯣꯠꯄꯅꯤꯀꯣ ꯈꯔ ꯑꯃ ꯌꯥꯝ ꯆꯤꯞ ꯑꯣꯏꯕ ꯅꯣꯏ ꯑꯃꯅ ꯁꯤ iPhone ꯁꯣ ꯇꯧꯔꯤꯔꯥ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤꯀꯣ ꯑꯗꯨꯝꯕ ꯋꯥꯈꯜ ꯊꯥꯗꯣꯛ ꯌꯥꯝ ꯆꯤꯞ ꯑꯣꯏꯒꯅꯨ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇꯅ ꯐꯥꯒꯤ ꯇꯧꯕꯅꯦ iPhone ꯄꯥꯏꯖꯔꯕ ꯀꯥꯏ ꯉꯔꯥꯡ ꯀꯅꯥꯅꯣꯝ ꯀꯃꯦꯟ ꯏꯔꯦ ꯃꯤꯅ ꯁꯣꯝꯗ iPhone ꯚꯤꯗꯤꯑꯣ ꯁꯦꯝꯃꯤ ꯑꯗꯨꯒ ꯅꯪ iPhone ꯎꯖꯔꯕ ꯍꯥꯏ ꯑꯗꯨꯝꯕ ꯌꯥꯝ ꯆꯤꯞ ꯑꯣꯏꯕ ꯋꯥꯉꯥꯡ ꯁꯥꯉꯥꯡ ꯇꯧꯔꯛꯀꯅꯨ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇꯅ ꯅꯣꯏ ꯑꯩꯅ ꯊꯤ ꯆꯩꯗ꯭ꯔꯦ ꯅꯣꯏ ꯆꯥꯛ ꯆꯥꯕ ꯌꯥꯔꯣꯏ ꯑꯩꯅ ꯆꯩꯔꯗꯤ ꯅꯣꯏ ꯆꯥꯛ ꯆꯥ ꯌꯥꯔꯣꯏ ꯈꯪꯉꯦꯅ ꯑꯩꯁꯨ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯔ ꯇꯧꯕ ꯅꯨꯄꯥ ꯑꯝꯗ ꯑꯩꯅ ꯆꯩꯕ꯭ꯔꯥ ꯃꯥꯅ ꯑꯃꯨꯛ ꯆꯩꯔꯗꯤ ꯅꯣꯏ ꯆꯥꯛ ꯆꯥ ꯌꯥꯔꯣꯏꯕ ꯁꯤꯗꯕꯗ ꯑꯩꯗꯤ ꯅꯣꯏꯒꯨꯝꯕꯅ ꯅꯣꯡꯃꯗ ꯆꯥꯝ ꯁꯤꯗꯔꯛꯑꯕꯅꯤꯅ ꯑꯩꯉꯣꯟꯗꯗꯤ ꯀꯩꯁꯨ ꯈꯟꯗꯦꯕ ꯈꯪꯉꯕ ꯑꯗꯣ ꯅꯣꯏꯗꯤ ꯑꯩꯅ ꯁꯤꯗꯔꯛꯑꯗꯤ ꯅꯣꯏꯗꯤ ꯌꯥꯝꯅ ꯅꯨꯡꯇꯤꯒꯤ ꯃꯤꯅ ꯁꯤꯗꯔꯛꯑꯝꯃꯣꯏꯗꯅ ꯅꯣꯏꯗ ꯑꯗ ꯑꯩꯅ ꯑꯃꯨꯛꯇꯪ ꯁꯤꯗꯔꯛꯄꯗꯣ ꯅꯣꯏ ꯆꯥꯛ ꯆꯥ ꯌꯥꯔꯣꯏꯕ ꯈꯪꯉꯦꯅ ꯅꯥꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯎꯔꯣꯏ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯈꯟꯅꯍꯧꯔꯛꯀꯅꯨ ꯅꯣꯏ ꯋꯥꯔꯤꯗꯣ ꯄꯥꯏꯗꯜꯂ ꯂꯣꯏꯔꯦ ꯁꯤ ꯁꯣ ꯅꯠꯇꯦ ꯌꯦꯡꯉꯤꯅꯦ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯗꯤꯁꯄ꯭ꯂꯦ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯏꯔꯦ ꯀꯥꯏꯗꯣ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯗꯤꯁꯄ꯭ꯂꯦꯁꯦ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯁ꯭ꯋꯥꯏꯗꯅꯦ ꯗꯣꯠ ꯑꯗꯨꯝ ꯂꯩꯕꯅꯦꯕ ꯗꯤꯁꯄ꯭ꯂꯦ ꯑꯣꯔꯤꯖꯤꯅꯦꯜ ꯍꯣꯏ ꯅꯣꯏꯅ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯒꯦꯕꯨꯗꯤ ꯌꯥꯏꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯒꯦꯗꯤ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤꯅ ꯂꯨꯄꯥ 1,000 ꯃꯥꯏꯁꯦ 1,000 ꯈꯔ ꯇꯥꯔꯣ ꯐꯣꯟꯒꯤ ꯑꯣꯏꯅ ꯂꯩꯒꯦ ꯍꯥꯏꯔꯗꯤꯀꯣ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦꯕ ꯐꯣꯟꯒꯤ ꯑꯗꯨꯒꯤ ꯂꯩꯒꯦ ꯑꯗꯨꯒꯤ ꯀꯩꯁꯨ ꯅꯠꯇꯦꯅꯀꯣ ꯑꯣꯔꯤꯖꯤꯅꯦꯜꯒꯤ ꯋꯥꯔꯤꯅꯦ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕꯗꯤ ꯀꯩꯅꯣ ꯂꯩꯔꯨꯔꯣ S20 ꯊꯣꯛꯂꯛꯑꯅꯤ S20 ꯑꯣꯏꯅ ꯂꯩꯔꯨꯔꯣ S20ꯒꯤ ꯃꯦꯒꯥ-ꯄꯤꯛꯁꯦꯜ ꯀꯌꯥꯅꯣꯝ ꯍꯥꯏꯕꯅꯦ ꯄꯩꯁꯥ ꯄꯥꯏꯕ ꯅꯠꯇꯦ ꯄꯩꯁా ꯑꯦꯐꯣꯔꯠ ꯇꯧ ꯉꯝꯃꯗꯤ ꯑꯗꯨ ꯂꯩꯔꯨꯔꯣꯕ S20 ꯊꯣꯛꯂꯛꯑꯅꯤ ꯑꯇꯣꯞꯄ ꯃꯌꯥꯝ ꯊꯣꯛꯂꯛꯑꯅꯤ ꯁꯤ iPhoneꯁꯤꯒꯤ ꯋꯥꯔꯤꯅꯤ ꯑꯩ ꯍꯥꯏꯁꯦ ꯑꯗ ꯁꯤ ꯂꯩꯔꯦ ꯕꯣꯗꯤ ꯀꯥꯏꯕ ꯕꯣꯗꯤꯗꯨ ꯀꯩꯗꯧꯗꯣꯏꯅꯣꯈꯔ ꯌꯦꯡꯉꯣ ꯀꯥꯕ ꯈꯣꯠꯄ ꯀꯩꯗꯧꯕ ꯁꯤꯒ ꯄꯨꯂꯩ ꯏꯁꯄꯤꯀꯔ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯁꯤꯕꯨꯗꯤ ꯏꯁꯄꯤꯀꯔ ꯌꯥꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯁꯦꯡꯇꯣꯛ ꯌꯥꯏꯀꯣ ꯁ꯭ꯋꯥꯏꯒꯁꯦ ꯅꯥꯀꯣꯡ ꯇꯥꯗꯕꯁꯨ ꯁꯤ ꯑꯗꯨꯝ ꯁꯦꯡꯇꯣꯛ ꯌꯥꯏ ꯅꯁꯥꯅ ꯐꯨꯐꯨ ꯀꯥꯝꯁꯤꯜꯂꯒꯁꯨ ꯁꯦꯡꯇꯣꯛ ꯌꯥꯏ ꯑꯗꯩ ꯑꯗꯨꯝ ꯈꯔ ꯂꯩꯔ ꯑꯗꯨꯝ ꯇꯥꯔꯛꯀꯅꯤ ꯑꯗꯒꯤ ꯁꯤ ꯍꯦꯠꯐꯣꯟ ꯌꯥꯔꯤꯕ ꯌꯦꯡꯉꯨ ꯆꯥꯔꯖꯤꯡ ꯌꯥꯔꯤꯕ ꯌꯦꯡꯉꯨ ꯃꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯍꯥꯏꯔꯦꯅ ꯑꯩꯅ ꯂꯣꯏ ꯈꯪꯉꯕꯅꯤꯅꯀꯣ ꯑꯩꯗꯤ ꯑꯦꯛꯁꯄꯥꯔꯠꯅꯤꯅ ꯑꯩ ꯂꯣꯏ ꯍꯥꯏꯁꯦ ꯇꯥꯁꯜꯂꯨ ꯈꯪꯉꯦꯅ ꯍꯥꯏꯖꯜꯂꯦ ꯑꯇꯣꯞꯄ ꯕꯣꯗꯤ ꯀꯣꯞꯄ ꯈꯣꯠꯄ ꯑꯗꯨꯗꯤ ꯃꯩ ꯂꯦꯟꯗꯦꯕ ꯑꯩꯒꯤ ꯁꯤ ꯌꯥꯗ꯭ꯔꯦ ꯁꯤꯁꯦ ꯅꯣꯡꯃ ꯑꯩꯅ ꯁꯥꯏꯂꯦꯟ ꯐꯣꯟꯗ ꯁꯤ ꯌꯥꯗ꯭ꯔꯦ ꯁꯦꯝꯕꯗ ꯀꯌꯥ ꯆꯪꯉꯤ ꯂꯨꯄꯥ 500 ꯆꯪꯉꯤ ꯍꯧꯖꯤꯛꯐꯥꯎ ꯁꯦꯝꯗꯦ ꯀꯩꯗꯧꯗꯣꯏꯅꯣꯅ ꯌꯥꯗ꯭ꯔꯗꯤ ꯑꯃꯨꯛ ꯌꯥꯗꯕ ꯅꯠꯇꯦ ꯌꯥꯏꯑꯕ ꯄꯨꯔꯥ ꯌꯥꯗꯕ ꯅꯠꯇꯦꯕ ꯁꯤ ꯑꯃꯨꯛ ꯊꯥꯗꯕ ꯑꯗꯨ ꯁꯤ ꯌꯥꯗ꯭ꯔꯒꯁꯨ ꯃꯅꯨꯡꯗ ꯌꯥꯔꯝꯃꯤꯗꯣ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯗꯣ ꯀꯥꯏꯖꯈ꯭ꯔꯦ ꯌꯥꯕ ꯌꯥꯗ꯭ꯔꯁꯦ ꯃꯩ ꯂꯦꯟꯗꯤꯁꯦ ꯁꯤꯅꯗꯤ ꯁꯤꯝꯕꯨ ꯍꯥꯞꯇꯦ ꯁꯤꯗꯤ ꯍꯥꯞꯀꯦꯁꯦ ꯑꯩ ꯐꯣꯟ ꯑꯇꯣꯞꯄ ꯂꯩꯕꯅꯤꯅ ꯑꯗꯣ ꯑꯩꯅ ꯑꯦꯛꯁꯄꯥꯔꯠꯅꯤꯅ ꯑꯩ ꯂꯣꯏ ꯇꯥꯏꯁꯦ ꯅꯣꯏ ꯂꯣꯏ ꯇꯥꯁꯜꯂꯣꯕ ꯋꯥꯔꯤꯁꯦ ꯀꯔꯤꯅꯣ ꯑꯃ ꯀꯩꯅꯣꯝ ꯍꯥꯏꯗꯧꯅꯣ ꯗꯤꯁꯄ꯭ꯂꯦ ꯋꯥꯔꯤ ꯂꯣꯏꯈ꯭ꯔꯦꯀꯣ ꯗꯤꯁꯄ꯭ꯂꯦ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯏꯕꯤꯌꯨ ꯍꯣꯏ ꯅꯀꯂꯤ ꯍꯥꯞꯄꯒ ꯄꯩꯁꯥꯗꯨꯅ ꯐꯅꯌꯥꯝ ꯍꯣꯡꯕ ꯑꯣꯏꯗꯤ ꯐꯩꯀꯣ ꯑꯗꯣ ꯌꯨꯝꯗꯗꯤ ꯅꯀꯂꯤ ꯍꯥꯞꯄꯝꯕꯁꯦꯅ ꯇꯧꯔꯒ ꯁꯤꯟꯇꯣꯛꯅ ꯌꯥꯏꯗꯅꯀꯣ ꯅꯀꯂꯤ ꯑꯣꯏꯕ꯭ꯔꯥ ꯀꯦꯃꯦꯔꯥ ꯌꯥꯗ꯭ꯔꯕ ꯑꯃ ꯌꯦꯡꯕꯤꯌꯨ ꯀꯦꯃꯦꯔꯥꯗꯤ ꯌꯥꯝ ꯐꯔꯤꯀꯣ ꯀꯦꯃꯦꯔꯥ ꯗꯤꯁꯄ꯭ꯂꯦ ꯕꯦꯇ꯭ꯔꯤ ꯀꯔꯤ ꯂꯩ ꯑꯇꯣꯞꯄ ꯀꯣꯞꯄ ꯈꯣꯠꯄ ꯑꯗꯨꯅ ꯃꯩ ꯂꯦꯟꯗꯦꯗ ꯗꯤꯁꯄ꯭ꯂꯦꯗꯤ ꯁꯤ ꯂꯣꯏ ꯌꯦꯡꯉꯣꯅ ꯋꯥꯏꯠ ꯄꯦꯁꯦꯁ ꯂꯩꯕ꯭ꯔꯥ ꯑꯗꯨꯗꯨꯅꯀꯣ ꯁꯤꯗꯤ LCDꯅꯤꯅ ꯕꯔꯟ ꯏꯟꯁꯨ ꯂꯩꯔꯣꯏꯕ ꯑꯩꯁꯦ ꯅꯣꯠ ꯑꯩꯁꯤꯗꯗꯤꯅꯦ ꯕꯔꯟ ꯏꯟ ꯂꯩꯔꯦ ꯕꯔꯟ ꯏꯟ ꯑꯗꯨ ꯅꯣꯏ ꯇꯥꯛꯇ꯭ꯔꯁꯨ ꯌꯥꯔꯦꯅꯀꯣ ꯕꯔꯟ ꯏꯟꯅꯗꯤ ꯁꯨꯃꯥꯏꯅ ꯁꯤ Instagram ꯂꯩꯍꯧꯏꯗꯅ Instagramꯗꯤ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯆꯠꯊꯣꯛꯑꯀꯥꯟꯗ Instagramꯗ ꯈꯤꯇꯪ ꯁ꯭ꯋꯥꯏꯗ ꯌꯦꯛꯑ ꯂꯩꯍꯧꯕꯗꯣ ꯑꯗꯨꯗꯤ ꯀꯩꯅꯣꯒꯤꯅꯦꯕ ꯑꯩꯈꯣꯏ AMOLEDꯀꯤ ꯍꯧꯅ ꯁꯥꯅꯦꯕ ꯁꯤꯗꯤ LCDꯅꯤꯅ ꯑꯗꯨ ꯂꯩꯔꯣꯏꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯖꯒꯦꯕ ꯁꯤꯗ Instagram ꯑꯅ ꯊꯥꯏꯁꯦ ꯑꯥꯏꯁꯦ ꯁꯤꯗꯩꯗ INꯁꯦ ꯁꯨꯃꯥꯏꯅ ꯆꯤꯡꯊꯣꯛꯈ꯭ꯔꯀꯥꯟꯗꯅꯦꯈꯔ ꯂꯩꯍꯧꯕ ꯁꯤꯗ Instagramꯁꯤ ꯆꯨꯝꯅ ꯀꯨꯏꯅ Instagramꯁꯤ ꯁꯤ ꯃꯄꯥꯁꯤ ꯑꯗꯨ ꯕꯔꯟ ꯏꯟ ꯀꯧꯏꯀꯣ ꯃꯁꯤ ꯑꯗꯨ ꯁꯤ LCDꯗꯗꯤ ꯂꯩꯔꯣꯏꯕ ꯇꯦꯛꯅꯣꯂꯣꯖꯤꯗꯤ ꯑꯗꯨ ꯅꯨꯡꯇꯤ ꯁꯤꯖꯤꯟꯅꯔꯕꯨꯗꯤ ꯀꯩꯁꯨ ꯎꯔꯛꯑꯣꯏꯀꯣ
ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯁꯦ ꯌꯥꯔꯦꯅ ꯐ꯭ꯔꯦꯟ ꯂꯣꯏꯁꯤꯟꯖꯔꯒꯦ ꯋꯥꯔꯦ ꯉꯥꯡꯕꯗꯁꯨ ꯈꯗꯥꯡꯁꯦ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯐꯣꯂꯣ ꯄꯨꯇꯧ ꯇꯧꯁꯜꯂꯣ ꯑꯩ ꯋꯥꯄꯥ ꯍꯥꯏꯖꯤꯜꯂ ꯂꯣꯏꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯐ꯭ꯔꯦꯟ ꯒꯨꯗ ꯃꯣꯔꯅꯤꯡ ꯒꯨꯗ ꯏꯚꯤꯅꯤꯡ ꯂꯣꯏꯁꯤꯜꯂꯦ ꯐ꯭ꯔꯦꯟ ꯃꯤꯅꯤꯠ ꯌꯧꯔꯝꯃꯅꯤ